mayambo ahanba maktada kanglele pong original gi mekadagi mayambo amuka hana taram noksari asi swaseng bathokiba wari ma mayamda khudol tamjake haduna mayamda puduna laksari wari sili thokjarapa matamda soikiba lankiba kaya yarabasu mayamna nungsibiduna ngakpiyu haduna hajari Aigiming Raju Kawi Thaudo sing asidagi na matam yamna kuiraba wari amakakni Aikhogi laikai sengba maki thokiba wari amakakni Aikhogi hek mamangda khongnang ama hawi lamlong so ahum phangi hek yengba matam de sada kithi kirumba amadi phawi adubu kasu thoidokpadi amata tawde aisu matam maduda class 10 phawodang lairak tamlaba matungda aisu thaba ingkhang kai keno khara salami adugu nupi angang su thisilakpa maram naisi thabak so suki matik yamna khalami Baba ga imaga su thaba ingkhang ase amata suhandri makhoi su ahal matam osilakle haidana ithanta khakta pokpani aduda isu itu isa lairabanina thaba ingkhang ase aphang aphangba thabak khara sudragadi yum kai pubasi yaroidri haidana isi aphang aphangba thabak yamna surami asuna nongma numit amadi isi thangnaba laikai da hajira suba isi yaurami matam maduda isi mistri oina karabani thabak kuina yauraklabani na isi yum kai saba khotpa phajana ngamle aduna isi mistri oina kari asum tawdana thangnaba laikai da gawisili yum asi adum chathok chasin adum tawduna isi thaba ingkhang surami numidang gi matamda chathok chasin tawba matam oibana isi khonang ase adumak aikhogi laikai masilda gawisili do aisi adumak laaga khonang mapa si phawraga yumda sanglakaduribani laikai gi imanaba brojen koba magai ga si thabak pulap puna saminabani imanaba brojen di jugali oina laiba maram namaga ga si paisa manadi aduna brojen gai ga si thabak saminaba matamda mahakna sumna swairaki Raju, nangdi mistri oina karabani na paisa aduki matik yamna wangi aidi phangiba paisa mata asiga yumgi nupi angangbu thakpabu ngambu ngamkidra asi haidana hairaki maduda aina sohonaba bukalabadi noma natraga nongmadi mistri soidana oirakaduribani asi hairaga aiga magasi wari watai sanaduna dumak chatli asumna brojen ibani se wari watai sanadana lakle aikhogi thongal mapa hek yoba matamda brojen asumna hairaki ita Nogi thongal mapada hauriba sigi khongnang pambi ase aikhoina hek gyan tarakpadagi su leire sigi khongnang mapa se chathok chasin tawba matamda aidi sase kithi kirum lo tawbagum tawini magi wafam singadu taba matamda aina su asumna haiki itaw kaisu thodokpadi amata tawdabanida hoi ujaw ma horabani na marum mahadi khara tare haibabu adu nongmata kaisu thodokpadi amata tawdida imanaba projena tawdi tawramloi adubu khongnang mapa se hek yoba matamda gi sase karigumba amadi adum phawi khangde yamna hainadaba amadi phawi ita kaisu thoidokna hena su khaluranu yare se kaisumta leitabani nangna khalibado laigeting gi amagi oirambasu yai khangdre gyameng gamata tade mafam jaga si khongnang asopana ga hojile do aduga sidami gi usin sinbagi phi mayam amasu yesilibasini sisibudi tangai phadabagi lai khoirambada sangkiba mayam singado usin sinnaba haidana khonangda dum tawdi tawnabani khangdrese phare nangsu yum yawnaba dumak sakro aisu yum yaurabani na sanghoragi asi hairaga brojen suma yum yawnaba dumak sakre aisu yumda sanglai aina sanglapa matamda gi nupina iru mai thalu janaba haidana mahana kai kaino khara sinba langba torami asumna sak sana lairingai matamda babana sumna hairaki ibunga handakti kusumal su khara phanglabra babagi wafam adudaina baba kusumal ase khara phangbabudi wali ima hoisu kusumal ase handakti aisu kitangdi matha se khara su sai aigi wafam adu taba matamda babana hairaki kari maram ginangdi kusumal pharak tariba handaki yumbu ase paisa nungsagi maramda khara nungai tabro aisu babada hoi haidan haiki maduda babana kusumal di piroi thabakti suhangani haidana lairiba yumbu si angakpagi yumbu ni baba paisa piyo hairurabasu as khangdi ngangnaba yamna waida hek tanda talaga na toki ga toktho oda tokpa haibasi su baba pak yaba natida khangdre
ꯑꯩꯈꯣꯏꯅ ꯍꯤꯡꯒꯗꯧꯔꯤꯕꯁꯤ ꯌꯨꯝꯕꯨꯅ ꯒ꯭ꯌꯥꯟ ꯇꯥꯔꯕꯗꯤ ꯈꯔꯁꯨ ꯐꯒꯗꯕ ꯌꯨꯝꯕꯨꯅ ꯒ꯭ꯌꯥꯟ ꯇꯥꯗꯕꯁꯤ ꯑꯣꯏꯔꯦꯁꯤ ꯌꯥꯝꯅ ꯋꯥꯔꯤꯁꯤ ꯉꯥꯡꯅꯔꯨꯔꯒꯁꯨ ꯃꯣꯏꯒꯤ ꯃꯈꯥꯗ ꯊꯕꯛ ꯑꯁꯤ ꯃꯣꯏꯅ ꯄꯩꯁꯥ ꯊꯥꯗꯔꯒ ꯊꯕꯛ ꯁꯨꯕꯅꯤꯅ ꯑꯩꯈꯣꯏꯅꯁꯨ ꯀꯨꯁꯤꯔꯥꯁꯤ ꯇꯧꯕ ꯉꯝꯗꯕ ꯑꯁꯤ ꯍꯥꯏꯅꯗꯅ ꯑꯩꯈꯣꯏꯁꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯕ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯃꯐꯝꯁꯤꯡꯗ ꯑꯗꯨꯃꯛ ꯄꯣꯊꯥꯅꯕ ꯆꯪꯅꯈ꯭ꯔꯦ ꯇꯨꯝꯂꯝꯗꯥꯏꯒꯤ ꯃꯇꯝꯗ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯁꯦꯡꯕꯒꯤ ꯈꯨꯠꯁꯨꯃꯜ ꯑꯗꯨ ꯄꯤꯔꯛꯇꯕ꯭ꯔꯣ ꯄꯤꯔꯛꯇꯦ ꯈꯨꯠꯁꯨꯃꯜ ꯑꯁꯤ ꯊꯥ ꯐꯥꯔꯒ ꯄꯤꯒꯗꯕꯁꯨ ꯃꯥꯜꯂꯤ ꯑꯩꯈꯣꯏꯅ ꯆꯤꯜꯂꯦ ꯍꯥꯏꯕ ꯃꯇꯝꯗ ꯄꯥꯛ ꯄꯤꯒꯗꯕꯁꯨ ꯃꯥꯟꯗꯦ ꯑꯁ ꯑꯗꯨꯗꯤ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ ꯑꯗꯣ khara yana ba mungta ngangnok dana lairi ba ngangi school fee kai kra adagi marup singuk mayam singa sisu thangba matamda paisa si yamna wai hoi yana ba kai keno khara su sin ba tare dana hairaga muktang di yengsi ado khongnang lairi ba mai ke somsi aina ngasai sandhya ya sanglapa matamda lai khuram badane kari gumba ama leibagum aigi mita ui kari uriba ai di sada ka shudu dok pa mata khan ki basu leiti khongnang lai riba mai ke somsi bu kai urigi khangdi khongnang lai riba mai ke somsi kana gumba ma tum leibagum na aigi sada phawi aduga munna yingda yengsilagana kana gumba ma ta su leiramdi asiari se nangi wakhalna khanba gi waram basu ya brojen phangi khongnang ma pa se hek yorpa matamda kari gumba ma dum tawi haidana ngasai su lakpa matamda mahakna hairai ado khangdi khongnang lai riba ma pa se aidi amna tali yengba matamda phawbadai sa se aduki matik yamna hainadi yare se kaisu thudokpa mata tawramlo nangi wakhalna khanba gi waramba yare tumo yare asi hairaga agi nupi ga isa ga dum hankre asumna no ngalamdagi pung ani makhai tarakpa madugi matamdani tanjadu de isi mikap su thorakpani nahan makhai di sa se thabak naga warubaga mikap ka mata thoktaba makhai adumak tumbani adubu numitumadi agi sa se pop taba makhai tumthakraba matungda mikap thorakpani khanghaudana mikap thorakpa matamda laikai ki hui maya masima phamarang khangdana pangkap ta kapaga lairami maduda aina laikai gi hui maya masi pangkap ta kapi basina kaidoba yaurasano tanja sadana mikap thorakpa si suma thawon thona sakreda tumba buya ga doribra asi haidana si tumthana ba haidana phana kan honai adubu iya yade asumna lairingai matam asida khongnang lairiba maike somsi masidai sida kana agumba misak amana ni singjang bairaga khongnang asi chop laun hekta yanbagumna makhol khara su tarakpani tarakliba makhol ado isu kari no haidana munna dumaktai khongnang lairiba maike somda nupa amana singjang bairaga hekta yanbagumna makhol khara si aisu dumak tarakpani madugi tanjadu dai si khongnang horiba maike somdana ko ngasi thangatuna tai adubu amuk su tarakti khongnang horiba maike somda dumak tabagum dawida sibu u yan thapagi makhon natra manida asi aina se dumak lairami laikai gi hui mayam singa se muksu hauna khongkat pa horakle tawriba mong matau singa sida khongnang makhong asi kari gumba kharadi tawri aibasi ai sui sada khangi aina nahan makai thengnadi aduga ngasi kakta kai keno makhol khara su tarakli basi karino nahan makai kari gumba mata su tada bani aina dum tumkibanara asi hairaga wakhalda su jaja yamna khalaga isilairami ngaihaktangi matungda tarakpa mayam singadu su loina phakirami asumna no ngalaba matamda thengnakiba mayam singada amata su tamde imung manunggi miyo singda aigi thabak ase dumak sali aduga thabak saminariba imanaba brojenta su thengnakiba mayam singada amata su tamlamde aina ahingda tarakiba mayam singada loina tamlabadi mahaksu kikhrani haidana ise kari gumba amata su tamlamde asumna imanaba brojen ibani halakpa matamda brojen mahaki masada khongnang makhong asi yorakpada mahaki nakhongda kanagumba amana murum sonbagi makhol khara tai haidana saplepi madudaina bhai kaidoba yaurage naiko khongnang makhong asida kanagumba ama leibagum murum soli brojengi wafa madudaina kaidoba yaurage haidana mun adumak tai aisu adubu kasu thudokpa mata tade imanaba brojengi nakhongda murum sonbagi khonjel asi lepa leitana dumak tarakpani asum tawdana imanaba brojena tai khongnang makhong asida kanagumba ama leibagum murum solaga makhol khara tai haidana mahakna suduma hairakhi asum tawdana idi makhol di mata tarakti ngaihaktangi matungda isu makhol khara di dumak tarai
khonang makhong asida kanagumba amana murum solaga mafam asi amada dumak tumina leibagumna isi makol kharasu dumak tarakpani bai ngasai makaidagi tadi tadabani adubu hojik ngihaktangi mamangda amuk takhalakle haipitang changlaga yengusira Brozen ibani se prap sangsinduna yengi khongnang asigi manakta khara sangsilaga yengba matamda kanagumba amanta su leiramde khongnang asi hojik ngihaktangi mamangda tarakba khonjal mayam singadusu amate hek tarakti mataw sida ibani singak sungakle aduga imanaba brozenda makhol singasi tarakliba mayam asi karino haidana brozena swairaki maduda aina su khangde haidana mangonda haiki asum tawdana imanaba brozen ibani si mahaksu mayumda hankhre aishu yumda halai aina yumda hek sanglapa matamda thongala sida kanagumba amal adum leibagumna sahum khara su phanglakpani laithoga yingluba matamdana kanagumba amata su leiramde tawriba mawng mataw singa sidagi sa singakpana su kham thenglei kanano haidana isi wakhalda su khallaga thongala si leidana adum yengi thongala sida kanagumba ama adum leibagumna sahum khara su phangi adubu yingde yengthuragana kanagumba amata leiramdaba mataw sida aigi sa singaksu yamna ngaklei asum tawdana isi adumak sanglai yum manungda hek yauraba matamda hawjing ngihaktangi mamangda thokiba wari mayam singada loina tamle maduda aigi nupina su asum nairakhi aina ngarang kai keno khara ui haibaduni khongnang lairiba maike somsi aidi yamna talli hai tanba su yaba nati talle haidana mafam jaga si thadok tunai khoi sakadoribro mafam jaga si thadok chase haiba nati mafam ase karigumba amadi adum tawe haibani tawdi ai khangi adubu sabsabi karigumba amadi tawribra mafam jaga si usin silibani haidana yeliba lang mayam adagi sida phi mayam ama yesilibasi laikai sida aidi khonang ama khak hawjabasi sida yelibasi yeti yela ningdabani adubu khonang asidi mayam gini mayamna yenarabani na karidu paile asi hairaga isi aigi nupiga wari watai khara sanare ngihaktang lairaba matungda ima su changlai wari singado ima da tamba matamda ima na sum hairakhi handa maragasi khongnang lairiba maike somsi karigumba amadi adum tawi aduga khongnang lairiba maike somsi laikagi miyoi singasu mafam jaga sida kaino madi itaw tawraga nungdang chathok khotokpa matamda kharap khajik pharak tai haidana mayamna ngangnai asi hairaga imana su kaino khara tamlakhi makhagi indomcha su lamta simba matamda kanagumba ama khongnang makhong asida leibagum ui haidana imana hairakhi asum tawdana thoiba mayam singasi imung manunggi miyoi singasi mathang pau hainarakpani masigi matungda khoisi adum kasu thoidokpa tawdana adum tumin leinarabani nongmu numit ama isang nupa si mamanaba singa sanaruraga halakpa matamda khongnang lairiba maike somasida kanagumba miyoi ani khak leirami hai miyoi ani do mahak tamna prap sanglaga swai laung hekta mangki hai madugi tanjaduda isang nupa si lauduna selakhi tawriba mawng mataw singaduda karino haidana isi aduma khalli babana so khongnang makhong asi karigumba amadi tawre haidana babana swairakhi masigi matungda khoisi kasu thoidokpa mata tawdrabani adubu nongma numit ama brozen su masa ngamde haidana thabak laktre aisu ithanda kakta thabak chapani aina thabak suri balai kai sidagi jugali kharaga aduga mistri amani tawraga khoisi thabak adumak subani imanaba brozenga numitumadi aisu isa ithanda dumak lagi imanaba brozen asi su laktraba maram na isu aduma isai ngangdana dumak lakpani aikhoi laikai yausilakpa matamdai gi sasi ihai hainingde apum masagi manam ase khongnang makhong yoramdai gi matamda aduki matik yamna kana namba horakpani apum masagi manam mayam asidi karino sibo kari manam no sibo asi hairaga si wakhalda khalaga dumak lakpani asumna ngihaktangi matungda ise khongnang makhong adu nam hadana yaure natona semelaga khongnang makhong ase hek yaubaga sarik makhol ama yamna kana tarakpani mafam jaga du da sarik makhol yamna kana khingakpagi makhol tarakpado aisi karino haidana leidana yengi adubu leidana yenglabasu kanagumba mata ubadi phangde asumna khongnang adugi hek nakal thangba sarugodomda kanagumba misak ama paktha dana aigi itawadu yengbagum naisi wakhalda su khara khalai tawriba mawng mataw singadu da ise karino haidana prap sangsilaga isi yengloi adubu kanagumba mata leiramde sarik khingba gi makhol adu somate hek takhide asumna isi isada kiti kirum yamna tawri
ꯀꯣꯛꯇꯒꯤꯅ ꯈꯣꯡ ꯐꯥꯎꯕ ꯁꯨꯇꯨ ꯁꯨꯡꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯑꯩꯁꯤ ꯆꯠꯂꯒꯦ ꯍꯥꯏꯗꯅ ꯄꯔꯞ ꯃꯥꯏ ꯑꯁꯤ ꯂꯩꯁꯤꯜꯂꯛꯂꯕ ꯃꯇꯝꯗ ꯈꯣꯡꯅꯥꯡ ꯅꯥꯀꯜ ꯑꯗꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯩꯒꯤ ꯏꯁꯥꯁꯤ ꯌꯦꯡꯂꯛꯄꯒꯨꯝꯅ ꯋꯥꯈꯜꯗ ꯐꯥꯎꯔꯛꯂꯦ꯫ ꯐꯠ ꯂꯩꯁꯤꯜꯂꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗꯅ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯁꯨ ꯂꯩꯔꯝꯗꯦ꯫ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯁꯤꯗ ꯑꯩꯒꯤ ꯏꯁꯥꯁꯤ ꯄꯪꯀꯤꯗ ꯀꯤꯔꯛꯂꯕꯅꯤ꯫ ꯑꯁꯨꯝꯅ ꯑꯩꯁꯤ ꯄꯔꯞ ꯆꯪꯁꯤꯜꯂꯛꯂꯦ꯫ ꯑꯩꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯁꯣꯝꯗ ꯂꯥꯛꯑꯒ ꯒꯦꯠ ꯑꯗꯨ ꯍꯥꯡꯗꯣꯛꯂꯒ ꯑꯩꯁꯤ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯅꯤ꯫ ꯈꯣꯡꯅꯥꯡ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯁꯣꯝꯗ ꯑꯩꯅ ꯑꯍꯤꯡꯗ ꯇꯥꯈꯤꯕ ꯃꯈꯣꯜ ꯑꯗꯨ ꯁꯤꯡꯖꯪ ꯄꯥꯏꯔꯒ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯆꯣꯞ ꯆꯣꯞ ꯂꯥꯎꯅ ꯍꯦꯛꯇ ꯌꯥꯟꯕꯒꯤ ꯃꯈꯣꯜ ꯑꯁꯤ ꯑꯃꯨꯛ ꯇꯥꯕ ꯍꯧꯔꯛꯂꯦ꯫ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯗꯨꯗ ꯑꯩꯒꯤ ꯏꯁꯥꯁꯤ ꯑꯃꯨꯛ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯃꯨꯁꯤꯟ ꯃꯨꯕ ꯋꯥꯡꯊ꯭ꯔꯪ ꯋꯥꯡꯕ ꯑꯃ ꯈꯣꯡꯅꯥꯡ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯁꯣꯝꯗ ꯍꯥꯏꯐꯦꯠ ꯆꯪꯁꯤꯟꯈꯤꯕꯗꯨ ꯑꯩꯁꯨ ꯎꯔꯛꯂꯦ꯫ ꯃꯗꯨ ꯇꯥꯅ ꯑꯩꯁꯦ ꯄꯔꯞ ꯆꯪꯁꯤꯜꯂꯒ ꯌꯦꯡꯂꯨꯕꯅꯤ, ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯁꯤꯗ ꯑꯩꯒꯤ ꯏꯁꯥꯁꯦ ꯄꯪꯀꯤꯗ ꯀꯤꯔꯛꯂꯦ꯫ ꯑꯣ, ꯈꯣꯡꯅꯥꯡ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯁꯣꯝ ꯑꯁꯤꯗꯤ ꯅꯥꯇꯩ ꯑꯣꯟꯊꯣꯛꯅ ꯆꯥꯛꯈꯤꯗ꯭ꯔꯦꯗ꯫ ꯃꯐꯝ ꯖꯒꯥ ꯑꯁꯤꯗ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯊꯧ ꯇꯧꯔꯒ ꯂꯥꯏ ꯁꯥꯟꯅꯔꯤꯕ꯭ꯔꯥ? ꯐꯔꯦ, ꯑꯩꯁꯨ ꯆꯪꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯩꯁꯤ ꯌꯨꯝꯗ ꯆꯪꯉꯛꯏ꯫ ꯕꯕꯥꯒ ꯏꯃꯥꯒꯗ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯝꯂꯦ, ꯑꯗꯨꯒ ꯈꯨꯖꯨ ꯂꯩꯈꯥꯝ ꯇꯧꯔꯒ ꯑꯩꯒꯤ ꯏꯁꯥꯁꯤ ꯃꯌꯣꯛ ꯊꯣꯛꯂꯦ꯫ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯁꯤꯗ ꯏꯃꯥꯅꯁꯨ ꯈꯣꯡꯅꯥꯡ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯊꯧꯗꯣꯛ ꯊꯣꯛꯀꯗꯕ ꯃꯥꯜꯂꯤ ꯍꯥꯏꯗꯅ ꯏꯃꯥꯅꯁꯨ ꯍꯥꯏꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ꯫ ꯈꯣꯡꯅꯥꯡ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯁꯣꯝꯁꯤ ꯃꯤꯑꯣꯏ ꯈꯔ ꯇꯧꯔꯒ ꯈꯣꯡꯅꯥꯡ ꯑꯁꯤ ꯍꯦꯛꯇ ꯖꯣꯞ ꯖꯣꯞ ꯂꯥꯎꯅ ꯌꯥꯟꯕꯒꯨꯝꯅ ꯃꯈꯣꯜ ꯈꯔꯁꯨ ꯇꯥꯔꯛꯄꯅꯤ꯫ ꯇꯥꯔꯛꯂꯤꯕ ꯃꯈꯣꯜ ꯑꯁꯤ ꯑꯩꯁꯨ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯃꯄꯥꯜꯗ ꯊꯣꯛꯂꯒ ꯍꯥꯏꯐꯦꯠ ꯌꯦꯡꯂꯨꯕꯅꯤ ꯃꯩ ꯀꯥꯞꯂꯒ, ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗ ꯈꯣꯡꯅꯥꯡ ꯑꯁꯤ ꯃꯁꯤ ꯑꯃꯠꯇ ꯂꯦꯡꯕ ꯇꯧꯗꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯩꯁꯤ ꯑꯗꯨꯃꯛ ꯆꯪꯂꯛꯏ꯫ ꯈꯣꯡꯅꯥꯡ ꯑꯁꯤꯗꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯩꯇꯦ, ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯈꯔ ꯂꯩꯕꯒꯨꯝꯅ ꯁꯥꯍꯨꯝ ꯈꯔ ꯐꯪꯉꯤꯕꯁꯤ ꯀꯔꯤꯅꯣ? ꯑꯁ, ꯂꯩꯀꯥꯏ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯇꯧꯒꯗꯧꯔꯦꯗ꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯩꯁꯤ ꯑꯗꯨꯃꯛ ꯆꯪꯂꯛꯄꯅꯤ꯫ ꯊꯣꯡ ꯑꯁꯤ ꯍꯦꯛ ꯊꯤꯡꯖꯤꯟꯕ ꯃꯇꯝꯗ ꯈꯣꯡꯅꯥꯡ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯁꯣꯝꯗꯣ ꯃꯗꯨꯗ ꯀꯅꯥꯅꯣ ꯃꯤꯑꯣꯏ ꯈꯔꯒꯤ ꯃꯈꯣꯜ ꯇꯥꯔꯒ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯕꯒꯨꯝꯅ ꯃꯈꯣꯜ ꯈꯔꯁꯨ ꯑꯩꯁꯤ ꯇꯥꯔꯛꯄꯅꯤ꯫ ꯑꯃꯨꯛ ꯄꯔꯞ ꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯏ, ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯑꯁꯨꯝ ꯇꯧꯗꯅ ꯈꯣꯡꯅꯥꯡ ꯑꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯇꯝꯅꯕ ꯑꯁꯨꯝ ꯍꯦꯜꯂꯛꯂꯤ꯫ ꯊꯕꯛ ꯆꯠꯃꯤꯟꯅꯔꯤꯕ ꯏꯃꯥꯟꯅꯕ ꯕ꯭ꯔꯣꯖꯦꯟ ꯏꯕꯥꯅꯤꯁꯤ ꯃꯐꯝ ꯖꯒꯥꯁꯤ ꯂꯥꯜꯂꯒ ꯍꯟꯒꯅꯤ ꯈꯟꯕꯗ ꯑꯩꯒꯤ ꯏꯁꯥꯁꯤ ꯀꯤꯊꯤ ꯀꯤꯔꯨꯝ ꯇꯧꯕ ꯍꯧꯔꯛꯂꯤ꯫ ꯏꯃꯥꯟꯅꯕ ꯕ꯭ꯔꯣꯖꯦꯟꯅꯁꯨ ꯃꯐꯝ ꯖꯒꯥ ꯑꯁꯤ ꯑꯩꯅ ꯃꯃꯥꯡ ꯊꯛꯇꯒꯤ ꯃꯇꯝꯗꯒꯤ ꯍꯧꯅ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯑꯗꯨꯝ ꯇꯧꯏ ꯍꯥꯏꯗꯅ ꯅꯉꯣꯟꯗ ꯍꯥꯏꯈ꯭ꯔꯕꯅꯤ ꯍꯥꯏꯗꯅ ꯏꯃꯥꯟꯅꯕ ꯕ꯭ꯔꯣꯖꯦꯟꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯅ, ꯏꯇꯥꯎ, ꯈꯣꯡꯅꯥꯡ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯁꯣꯝꯁꯤ ꯅꯍꯥꯟ ꯃꯈꯩꯗꯤ ꯇꯧꯗꯕꯅꯤ, ꯑꯗꯨꯕꯨ ꯍꯟꯗꯛ ꯃꯔꯛꯇꯤ ꯀꯩꯒꯤꯅꯣ ꯈꯪꯗꯦ, ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯕꯒꯨꯝꯕ, ꯑꯗꯨꯒ ꯈꯣꯡꯅꯥꯡ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯑꯗꯨꯝ ꯂꯩꯕꯒꯨꯝꯅ ꯇꯧꯏ꯫ ꯆꯪꯁꯤꯜꯂꯒ ꯌꯦꯡꯂꯨꯔꯕꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯩꯇꯦ꯫ ꯑꯁꯨꯝꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯁꯤ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃꯠꯇ ꯇꯥꯗ꯭ꯔꯕꯅꯤ꯫ ꯏꯃꯥꯟꯅꯕ ꯕ꯭ꯔꯣꯖꯦꯟꯗ ꯑꯁꯨꯝꯅ ꯍꯥꯏ꯫ ꯃꯗꯨꯗ ꯏꯃꯥꯟꯅꯕ ꯕ꯭ꯔꯣꯖꯦꯟꯅ, ꯅꯠꯇꯦ, ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯁꯤꯗ ꯎꯁꯤꯟ ꯁꯤꯜꯂꯤꯕꯅꯤ ꯍꯥꯏꯗꯅ ꯃꯈꯣꯏ ꯃꯌꯥꯝꯅ ꯇꯧꯕꯤꯔꯤꯁꯤ ꯈꯣꯡꯅꯥꯡ ꯑꯁꯤꯗ ꯎꯁꯤꯟ ꯁꯤꯟꯕꯒꯤ ꯅꯃꯥꯗ ꯂꯥꯏ ꯇꯤꯟꯒꯤ ꯑꯣꯏꯕ ꯀꯩꯅꯣ ꯈꯔ ꯁꯥꯟꯅꯔꯕ꯭ꯔꯥ? ꯕ꯭ꯔꯣꯖꯦꯟꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯁꯨ ꯈꯪꯗꯦ ꯍꯥꯏꯗꯅ ꯍꯥꯏꯈꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯑꯩꯈꯣꯏꯁꯤ ꯃꯐꯝ ꯖꯒꯥ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯑꯩꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯃꯄꯥ ꯌꯧꯔꯝꯗꯥꯏꯒꯤ ꯃꯇꯝꯗꯅꯤ꯫ ꯈꯣꯡꯅꯥꯡ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯁꯣꯝꯗ ꯈꯣꯡꯅꯥꯡꯒꯤ ꯃꯁꯥ ꯑꯃꯈꯛ ꯐꯦꯔꯦ ꯐꯦꯔꯦ ꯍꯥꯏꯅ ꯅꯣꯝꯕ ꯍꯧꯔꯛꯂꯤ꯫ ꯑꯇꯩꯒꯤ ꯈꯣꯡꯅꯥꯡ ꯃꯁꯥꯗꯨꯗꯤ ꯀꯩꯒꯨꯝꯕ ꯑꯃꯠꯇꯁꯨ ꯇꯧꯗꯦ꯫ ꯈꯣꯡꯅꯥꯡ ꯃꯁꯥ ꯑꯃꯈꯛ ꯅꯣꯝꯕ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯕ꯭ꯔꯣꯖꯦꯟꯅ ꯍꯥꯏꯔꯛꯈꯤ, ꯑꯦ, ꯈꯣꯡꯅꯥꯡ ꯃꯁꯥꯁꯦ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯅꯣꯝꯕꯒꯨꯝꯅ ꯁꯥꯟꯅꯔꯤꯕꯁꯤ ꯏꯇꯥꯎ ꯌꯦꯡꯉꯨ꯫ ꯑꯁꯤ ꯍꯥꯏꯔꯒ ꯕ꯭ꯔꯣꯖꯦꯟꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯁꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯨꯏ, ꯑꯗꯨꯕꯨ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨꯗꯤ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯑꯩꯁꯦ ꯑꯗꯨꯃꯛ ꯃꯨꯟꯅ ꯌꯦꯡꯕꯅꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯅꯤꯈꯛ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯈꯣꯡꯅꯥꯡ ꯃꯅꯤꯡ ꯑꯗꯣꯝꯗ ꯃꯈꯣꯜ ꯈꯔꯁꯨ ꯇꯥꯔꯛꯄꯅꯤ꯫ ꯕ꯭ꯔꯣꯖꯦꯟ ꯏꯕꯥꯅꯤꯁꯤ ꯉꯛꯁꯨ ꯉꯛꯂꯤ꯫ ꯏꯕꯥꯅꯤ ꯁꯨꯕꯅꯤꯅ ꯉꯥꯏꯍꯥꯛꯇꯪ ꯆꯪꯂꯒ ꯌꯦꯡꯉꯨꯁꯤ ꯍꯥꯏꯗꯅ ꯏꯕꯥꯅꯤ ꯈꯣꯡꯅꯥꯡ ꯃꯅꯤꯡ ꯑꯗꯣꯝꯗ ꯍꯥꯏꯐꯦꯠꯇꯪ ꯆꯪꯂꯒ ꯌꯦꯡꯉꯨꯔꯦ꯫ ꯑꯁꯨꯝꯅ ꯌꯦꯡꯕ ꯃꯇꯝ ꯑꯗꯨꯗ ꯈꯣꯡꯅꯥꯡ ꯃꯅꯤꯡ ꯑꯗꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯁꯨ ꯂꯩꯔꯝꯗꯦ꯫ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯁꯤꯗ ꯏꯕꯥꯅꯤꯁꯤ ꯉꯛꯄꯅꯁꯨ ꯈꯝ ꯊꯦꯡꯂꯦ꯫ ꯕ꯭ꯔꯣꯖꯦꯟꯗꯤ ꯃꯁꯥꯁꯤ ꯀꯤꯔꯛꯂꯕ ꯃꯥꯜꯂꯤ꯫ ꯃꯌꯨꯝꯗ ꯈꯔ ꯊꯨꯅ ꯆꯠꯂꯒꯦ ꯍꯥꯏꯗꯅ ꯃꯌꯨꯝꯗ ꯄꯔꯞ ꯆꯠꯈ꯭ꯔꯦ꯫ ꯑꯩꯁꯨ ꯑꯗꯨꯃꯛ ꯆꯪꯂꯛꯏ꯫ ꯑꯗꯨꯕꯨ ꯑꯩꯅ ꯊꯣꯡꯒꯥꯜꯗ ꯍꯦꯛ ꯆꯪꯂꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯇꯨꯡ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯏꯟꯅꯔꯛꯄꯒꯨꯝꯅ ꯃꯈꯣꯜ ꯈꯔꯁꯨ ꯇꯥꯔꯛꯄꯅꯤ꯫ ꯑꯩꯁꯤ ꯃꯥꯏ ꯐꯠ ꯂꯩꯊꯣꯛꯇꯨꯅ ꯍꯦꯛ ꯌꯦꯡꯂꯨꯏ, ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯏꯁꯥꯁꯤ ꯇꯨꯁꯨ ꯈ꯭ꯌꯥꯎ ꯈ꯭ꯌꯥꯎ ꯆꯨꯡꯈꯠꯂꯛꯂꯤ꯫ ꯇꯨ ꯆꯨꯡꯈꯠꯂꯛꯏꯕꯗꯨ ꯑꯩꯁꯨ ꯅꯥꯟꯊꯔꯒ ꯑꯩꯁꯦ ꯈꯪꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯇꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯁꯣꯝꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯑꯩꯒꯤ ꯇꯨꯡ ꯑꯁꯤꯗ ꯅꯨꯡꯇꯨꯝ ꯑꯃꯅꯤ ꯄꯣꯞ ꯄꯣꯞ ꯂꯥꯎꯅ ꯊꯣꯝꯃꯛꯏ꯫ ꯃꯗꯨꯗ ꯑꯩꯁꯦ ꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯈꯣꯡꯅꯥꯡ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯁꯣꯝꯁꯤ ꯃꯁꯤꯗꯩꯁꯤꯗ ꯃꯤꯑꯣꯏ ꯈꯔ ꯄꯨꯂꯞ ꯄꯨꯟꯁꯤꯜꯂꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯒꯨꯝꯅ
ꯀꯔꯤꯒꯨꯝꯕ ꯈꯔ ꯃꯨꯁꯤꯟ ꯃꯨꯅ ꯑꯩꯁꯤ ꯎꯕ ꯍꯧꯔꯛꯄꯅꯤ꯫ ꯃꯗꯨ ꯎꯔꯛꯄꯒꯤ ꯃꯇꯧꯗꯨꯗ ꯑꯩꯁꯤ ꯉꯛꯁꯨ ꯌꯥꯝꯅ ꯉꯛꯂꯤ꯫ ꯑꯥꯗ ꯂꯩꯔꯤꯁꯤꯗꯤ ꯀꯔꯤꯅꯣ? ꯈꯣꯡꯅꯥꯡ ꯃꯅꯥꯛ ꯑꯁꯤꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯃꯤꯑꯣꯏ ꯈꯔ ꯂꯩꯕꯒꯨꯝ ꯇꯧꯔꯤꯕꯁꯤ ꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯁꯤ ꯍꯥꯏꯗꯅ ꯑꯩꯁꯤ ꯋꯥꯈꯜ ꯈꯜꯂꯤ꯫ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯂꯥꯛꯏꯕ ꯒꯥꯔꯤ ꯃꯌꯥꯝꯁꯤꯡ ꯑꯗꯨꯒꯤ ꯃꯩꯉꯥꯜ ꯃꯔꯛ ꯑꯗꯨꯗ ꯑꯩꯅ ꯎꯔꯤꯕ ꯃꯤꯁꯛꯁꯤꯡ ꯑꯗꯨꯁꯨ ꯑꯃꯠꯇꯁꯨ ꯎꯗꯦ꯫ ꯑꯗꯨꯕꯨ ꯃꯩꯉꯥꯜꯁꯤꯡ ꯑꯗꯨ ꯂꯩꯇ꯭ꯔꯕ ꯃꯇꯝꯗ ꯑꯩꯅ ꯎꯔꯤꯕ ꯃꯤꯁꯛꯁꯤꯡ ꯑꯗꯨ ꯃꯊꯪ ꯃꯊꯪ ꯑꯃꯨꯛ ꯎꯕ ꯍꯧꯔꯛꯄꯅꯤ꯫ ꯑꯁꯨꯝꯅ ꯀꯤꯔꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯑꯁꯤ ꯑꯩꯁꯨ ꯎꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯄ꯭ꯔꯞ ꯆꯪꯉꯛꯏ ꯌꯨꯝꯗ꯫ ꯕꯕꯥꯒ ꯏꯃꯥꯒꯗ ꯄꯥꯎꯁꯤꯡ ꯑꯁꯤ ꯇꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯗꯅ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯗꯤ ꯑꯩꯁꯤ ꯊꯕꯛꯁꯨ ꯆꯠꯇꯦ, ꯅꯣꯡ ꯇꯥꯏ ꯍꯥꯏꯗꯅ꯫ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯒꯤ ꯃꯇꯝ ꯑꯗꯨꯗ ꯑꯉꯥꯡ ꯑꯃ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯇꯨꯅ ꯈꯣꯡꯅꯥꯡ ꯑꯗꯨꯗ ꯁꯨꯖꯤꯟꯗꯨꯅ ꯑꯉꯥꯡ ꯑꯁꯤ ꯁꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯁꯦ ꯃꯔꯥꯡ ꯇꯧꯔꯝꯃꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯃꯐꯝ ꯖꯒꯥ ꯑꯁꯤ ꯍꯟꯗꯛ ꯃꯔꯛꯇꯤ ꯀꯔꯤꯒꯨꯝꯕ ꯃꯈꯣꯜ ꯈꯔꯁꯨ ꯇꯥꯏ, ꯑꯗꯨꯒ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯀꯔꯤꯒꯨꯝꯕ ꯈꯔꯁꯨ ꯎꯏ ꯍꯥꯏꯗꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯅꯩ꯫ ꯑꯉꯥꯡ ꯑꯁꯤꯅ ꯁꯤꯔꯤꯕꯁꯤꯁꯨ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯁꯤꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯔꯒ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯋꯥ ꯃꯌꯥꯝ ꯑꯃ ꯉꯥꯡꯕ ꯍꯧꯅꯔꯛꯂꯤ꯫ ꯇꯧꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤꯡ, ꯃꯌꯥꯝꯅ ꯉꯥꯡꯅꯔꯤꯕꯁꯤꯡ ꯑꯗꯨꯁꯨ ꯑꯩꯁꯨ ꯑꯗꯨꯃꯛ ꯇꯥꯏ, ꯋꯥꯗꯤ ꯑꯃꯠꯇ ꯉꯥꯡꯗꯦ꯫ ꯑꯁꯨꯝꯅ ꯒꯥꯔꯤ ꯃꯆꯥ ꯊꯧꯔꯤꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯊꯋꯥꯏꯁꯤ ꯃꯐꯝ ꯖꯒꯥꯗꯨꯗ ꯊꯥꯔꯕꯅꯤꯅ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯌꯦꯡꯕ ꯃꯇꯝꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯉꯥꯡ ꯑꯁꯤ ꯁꯤꯈꯤꯕ ꯅꯨꯃꯤꯠ 2-3 ꯁꯨꯕ ꯅꯨꯃꯤꯠꯇꯅꯤ꯫ ꯑꯩꯁꯨ ꯊꯕꯛ ꯑꯁꯤ ꯏꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯅ ꯄꯥꯛ ꯆꯠꯇꯦ꯫ ꯅꯨꯃꯤꯠꯇꯨꯃꯗꯤ ꯑꯩꯒꯤ ꯅꯨꯄꯤ ꯑꯁꯤꯁꯨ ꯃꯄꯥꯜꯗ ꯃꯈꯣꯡ ꯃꯈꯨꯠ ꯈꯔ ꯁꯥꯝꯈꯤ, ꯑꯃꯨꯛꯇꯪ ꯂꯦꯞꯄꯤꯌꯨ ꯍꯥꯏꯗꯅ ꯑꯩꯁꯦ ꯂꯦꯞꯄꯅꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯅꯥꯀꯣꯡꯗ ꯈꯣꯡꯅꯥꯡ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯁꯣꯝ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯒꯥꯔꯤ ꯉꯪꯕꯒꯨꯝꯅ ꯃꯈꯣꯜ ꯈꯔ ꯇꯥꯏ ꯍꯥꯏꯗꯅ ꯑꯩꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯏꯁꯥꯁꯤ ꯉꯛꯂꯒ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯇꯝꯅ ꯂꯥꯏꯠ ꯀꯥꯞꯇꯨꯅ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯎꯕ ꯐꯪꯗꯦ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯩꯇꯦ, ꯁꯠ ꯇꯧꯔꯣ, ꯂꯣꯏꯁꯤꯜꯂꯒ ꯆꯪꯉꯁꯤ꯫ ꯑꯁꯨꯝꯅ ꯂꯣꯏꯁꯤꯜꯂꯒ ꯄ꯭ꯔꯞ ꯆꯪꯂꯛꯏ꯫ ꯑꯩꯈꯣꯏꯅ ꯊꯣꯡ ꯑꯁꯤ ꯍꯦꯛ ꯊꯤꯡꯖꯤꯟꯕ ꯃꯇꯝꯗ ꯈꯣꯡꯅꯥꯡ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯁꯣꯝꯗꯣ, ꯃꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔ ꯀꯞꯄ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯂꯦꯞꯄ ꯂꯩꯇꯅ ꯇꯥꯕ ꯍꯧꯔꯛꯄꯅꯤ꯫ ꯃꯗꯨꯗ ꯑꯩꯒꯤ ꯏꯁꯥꯁꯤ ꯉꯛꯁꯨ ꯌꯥꯝꯅ ꯉꯛꯂꯤ꯫ ꯑꯁꯨꯝ ꯇꯧꯗꯅ ꯈꯣꯡꯅꯥꯡ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯁꯣꯝꯁꯤ ꯅꯣꯡꯃꯒꯤ ꯇꯝꯅꯕ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯁꯨ ꯇꯥꯕ ꯂꯩꯕ ꯉꯝꯂꯛꯇꯕ ꯃꯔꯝꯅ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯗꯤ ꯕꯕꯥꯒ ꯏꯃꯥꯒ ꯈꯣꯡꯅꯥꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯊꯧ ꯈꯔ ꯇꯧꯔꯨꯅꯤ, ꯌꯦꯡꯊꯣꯛꯎꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯁꯤ ꯕꯕꯥꯒ ꯏꯃꯥꯒ ꯑꯇꯣꯞꯄ ꯃꯥꯏꯕ ꯑꯃꯗ ꯌꯦꯡꯕ ꯆꯠꯂꯨꯕꯅꯤ꯫ ꯑꯁꯨꯝꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯈꯨꯟꯌꯥꯏ ꯊꯪꯕ ꯁꯔꯨꯛꯇ ꯁꯥꯖꯧ ꯍꯥꯏꯗꯅ ꯃꯥꯏꯕ ꯑꯃ ꯂꯩ꯫ ꯃꯍꯥꯛꯅ ꯂꯥꯏ ꯁꯥꯟꯅꯕꯅꯤ ꯍꯥꯏꯗꯅ ꯏꯃꯥꯒ ꯕꯕꯥꯒꯗ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯇꯔꯥꯏꯅ ꯃꯍꯥꯛꯁꯤ ꯐꯥꯕ ꯌꯥꯔꯣꯏ, ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝ ꯆꯪꯗꯨꯅ ꯑꯃꯨꯛꯇꯪꯗꯤ ꯃꯍꯥꯛꯅ ꯂꯥꯏ ꯁꯥꯟꯅꯕ ꯇꯟꯖꯥ ꯌꯦꯡꯂꯒ ꯐꯥꯒꯗꯕꯅꯤ ꯍꯥꯏꯗꯅ ꯑꯁꯨꯝꯅ ꯕꯕꯥꯒ ꯏꯃꯥꯒ ꯑꯁꯤ ꯌꯨꯝ ꯌꯧꯔꯛꯂꯕ ꯃꯇꯝꯗ ꯌꯥꯝꯅ ꯀꯟꯊꯤ ꯊꯣꯛꯄ ꯃꯈꯩ ꯁꯥꯎꯔꯝꯃꯤ꯫ ꯕꯕꯥꯅꯁꯨ ꯑꯁꯨꯛ ꯎꯁꯤꯠꯇꯕ, ꯂꯩꯀꯥꯏꯁꯤꯗ ꯃꯥꯏꯕ ꯑꯃ ꯑꯣꯏꯔꯒ ꯑꯁꯨꯛ ꯌꯥꯝꯅ ꯎꯁꯤꯠꯇꯕꯁꯤ ꯑꯩ ꯆꯤꯡꯅꯕꯗꯤ ꯀꯨꯏꯔꯛꯂꯕꯅꯤ ꯍꯥꯏꯗꯅ ꯕꯕꯥꯅꯁꯨ ꯃꯁꯤꯜꯗ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯀꯩꯅꯣ ꯈꯔꯁꯨ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯗꯅ ꯑꯩꯈꯣꯏꯁꯤ ꯌꯨꯝꯊꯪꯅꯕ ꯑꯃꯅꯤ ꯇꯧꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯇꯝꯂꯤ꯫ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯗꯤ ꯄꯥꯛ ꯁꯟꯅ ꯍꯦꯛꯇ ꯇꯝꯗ꯭ꯔꯤ꯫ ꯑꯩꯈꯣꯏ ꯈꯔ ꯇꯧꯔꯒ ꯐꯥꯔꯁꯤ, ꯈꯨꯜ ꯂꯩꯀꯥꯏꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯈꯪꯂꯕꯗꯤ, ꯁꯥꯖꯧ ꯍꯥꯏꯕ ꯃꯥꯏꯕꯁꯤꯁꯨ ꯃꯍꯥꯛꯅ ꯈꯪꯈ꯭ꯔꯕꯗꯤ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯊꯧ ꯑꯁꯤ ꯃꯍꯥꯛ ꯃꯇꯣꯝꯗ ꯂꯣꯏꯁꯤꯟꯈꯤꯕ ꯌꯥꯏ, ꯑꯗꯨꯅ ꯈꯪꯍꯟꯗꯕꯤꯗ ꯐꯥꯔꯁꯤ ꯍꯥꯏꯔꯒ ꯑꯩꯈꯣꯏꯁꯤ ꯄ꯭ꯂꯥꯟ ꯈꯔ ꯇꯧꯅꯔꯦ꯫ ꯑꯩꯈꯣꯏꯅ ꯂꯥꯏ ꯁꯥꯟꯅꯕ ꯐꯥꯒꯅꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤ ꯃꯁꯤꯗ ꯑꯩꯒꯤ ꯅꯨꯄꯤꯅꯁꯨ ꯈꯔ ꯆꯦꯛꯁꯤꯟ ꯁꯥꯖꯤꯟꯅ ꯇꯧ, ꯑꯗꯨꯃꯛꯄꯨ ꯑꯣꯏꯔꯦ ꯍꯥꯏꯔꯒ ꯇꯧꯒꯗꯣꯔꯤꯕ ꯊꯕꯛ ꯃꯌꯥꯝ ꯑꯁꯤ ꯌꯥꯎꯍꯟꯅꯤꯡꯗꯦ ꯍꯥꯏꯗꯅ ꯑꯩꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯅꯁꯨ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯣꯏ, ꯃꯐꯝ ꯑꯁꯤꯗ ꯐꯠꯇꯕ ꯃꯤ ꯂꯩꯕ ꯌꯥꯔꯣꯏ, ꯈꯨꯜ ꯂꯩꯀꯥꯏꯁꯤ ꯑꯋꯥꯐꯝꯗ ꯇꯥꯍꯟꯒꯦ ꯈꯜꯂꯛꯏꯕꯁꯤ ꯀꯔꯤꯅꯣ? ꯑꯉꯥꯡ ꯑꯃꯁꯨ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯇꯨꯅ ꯁꯤꯈ꯭ꯔꯦ, ꯑꯁꯤ ꯍꯥꯏꯔꯒ ꯑꯩꯒꯤ ꯅꯨꯄꯤꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯕ ꯅꯍꯥ ꯈꯔ ꯇꯧꯔꯒ ꯂꯥꯏ ꯁꯥꯟꯅꯕ ꯃꯤꯑꯣꯏ ꯑꯁꯤ ꯐꯥꯅꯕ ꯍꯥꯏꯗꯅ ꯑꯩꯈꯣꯏꯁꯤ ꯃꯔꯥꯡ ꯇꯧꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠꯇꯨꯃꯗꯤ ꯑꯩꯈꯣꯏꯒꯤ ꯗꯥꯎ ꯌꯥꯗꯕ ꯍꯥꯏꯕꯗꯨꯅꯤ, ꯂꯥꯏ ꯁꯥꯟꯅꯕ ꯊꯣꯛꯂꯛꯇꯦ꯫ ꯑꯁꯨꯝꯅ ꯅꯨꯡꯇꯤ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏꯁꯤ ꯊꯣꯛꯂꯒ ꯌꯦꯡꯁꯤ ꯍꯥꯏꯗꯅ ꯑꯗꯨꯝ ꯇꯧꯏ꯫ ꯑꯗꯨꯕꯨ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯁꯤꯗ ꯑꯩꯈꯣꯏ 4-5ꯗꯤ ꯑꯗꯨꯝ ꯂꯩꯕ ꯃꯔꯝꯅ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄꯗꯤ ꯑꯃꯠꯇ ꯇꯧꯔꯛꯇꯦ꯫ ꯑꯗꯨꯕꯨ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯅꯤ, ꯅꯣꯡꯁꯨ ꯈꯔ ꯆꯨꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯣ ꯌꯨꯝꯗꯒꯤ ꯃꯄꯥꯜ ꯊꯣꯛꯇꯕ ꯇꯥꯟꯖꯥꯅꯤ꯫ ꯈꯣꯡꯅꯥꯡ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯁꯣꯝꯁꯤ ꯃꯁꯤꯗꯩꯁꯤꯗ ꯄꯨꯡꯖꯥꯜ ꯊꯤꯜꯂꯒ ꯃꯈꯣꯜ ꯈꯔꯁꯨ ꯇꯥꯔꯛꯄꯅꯤ꯫ ꯄꯨꯡ 1 ꯈꯔ ꯍꯦꯜꯂꯛꯄ ꯃꯇꯝꯗ ꯅꯣꯡꯒꯤ ꯁꯥꯐꯨꯁꯤꯅ ꯃꯈꯣꯜ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯍꯧꯅ ꯇꯥꯔꯛꯄ ꯃꯔꯝꯅ ꯖꯤꯡꯒ ꯃꯊꯛ ꯑꯁꯤꯗ ꯌꯩꯕꯗꯣ ꯑꯩꯁꯨ ꯄꯥꯛꯅ ꯇꯨꯝꯕ ꯌꯥꯗꯦ꯫ ꯑꯩꯒꯤ ꯅꯨꯄꯤꯁꯨ ꯃꯈꯣꯜꯁꯤꯡ ꯑꯗꯨ ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯁꯨ ꯇꯨꯝꯊꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯅ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯁꯨꯝ ꯇꯧꯗꯅ ꯇꯥꯔꯛꯄ ꯃꯈꯣꯜ ꯃꯌꯥꯝ ꯑꯁꯤ ꯑꯩꯁꯨ ꯄꯥꯛ ꯇꯨꯝꯊꯕ ꯌꯥꯔꯝꯗꯦ꯫ ꯄꯨꯡꯖꯥꯜ ꯊꯤꯟꯕꯒꯤ ꯃꯈꯣꯜ ꯑꯁꯤꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯍꯧꯅ ꯇꯥꯕ ꯃꯔꯝꯅ ꯄꯥꯛ ꯇꯨꯝꯕ ꯌꯥꯗꯗꯅ ꯑꯩꯁꯤ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯈꯣꯡꯅꯥꯡ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯁꯣꯝꯁꯤ
ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯟꯅ ꯀꯟꯅ ꯅꯨꯄꯥ ꯅꯨꯄꯤ ꯌꯥꯝꯅ ꯍꯧꯅ ꯂꯥꯎꯕꯒꯨꯝꯅ ꯃꯈꯣꯜ ꯈꯔꯁꯨ ꯇꯥꯔꯛꯄꯅꯤ꯫ ꯇꯥꯔꯛꯂꯤꯕ ꯃꯈꯣꯜ ꯑꯁꯤ ꯃꯨꯟꯅ ꯇꯥꯁꯤꯜꯂꯨꯕ ꯃꯇꯝꯗ ꯑꯩꯒꯤ ꯅꯨꯄꯤꯗꯤ ꯌꯥꯝꯅ ꯀꯤꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅꯁꯨ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯁꯨ ꯑꯩꯒꯤ ꯅꯨꯄꯤꯗ ꯀꯩꯅꯣ ꯈꯔ ꯍꯥꯏꯔꯒ ꯊꯦꯝꯂꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯗꯅ ꯅꯨꯃꯤꯠ ꯑꯁꯤ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯉꯔꯥꯡ ꯇꯥꯈꯤꯕ ꯈꯣꯟꯖꯦꯜ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯦꯛꯇ ꯇꯝꯃꯤ꯫ ꯌꯨꯝꯊꯪꯅꯕ ꯑꯩꯈꯣꯏ ꯃꯔꯤ ꯃꯉꯥ ꯑꯁꯤ ꯄꯥꯎꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯝꯂꯕ ꯃꯇꯝꯗ ꯉꯁꯤ ꯑꯍꯤꯡꯗꯤ ꯁꯣꯏꯗꯅ ꯐꯥꯔꯁꯤ ꯃꯗꯨꯒꯤ ꯍꯜ ꯑꯗꯨ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯈꯔꯁꯨ ꯄꯥꯎꯁꯤꯡ ꯑꯗꯨ ꯐꯥꯎꯅꯗꯨꯅ ꯁꯤꯟꯅꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃꯗꯤ ꯑꯩꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯑꯁꯤꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯁꯤ ꯂꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯌꯥꯏ ꯂꯩꯀꯥꯏꯒꯤ ꯃꯥꯏꯕ ꯁꯥꯖꯧꯁꯤ ꯃꯈꯨꯠꯇ ꯀꯩꯅꯣ ꯈꯔ ꯄꯥꯏꯔꯒ ꯄꯨꯡ 2:30 ꯇꯥꯔꯛꯄ ꯃꯗꯨꯒꯤ ꯃꯇꯝꯗ ꯂꯥꯛꯂꯤ꯫ ꯑꯩꯈꯣꯏꯁꯨ ꯑꯍꯤꯡꯒꯤ ꯃꯇꯝꯁꯤ ꯁꯪꯁꯤ ꯍꯥꯏꯗꯅ ꯑꯗꯨꯃꯛ ꯁꯪꯗꯨꯅ ꯂꯩꯕꯅꯤ꯫ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯄꯨꯊꯣꯛꯇꯨꯅ ꯀꯩꯅꯣ ꯈꯔ ꯂꯥꯏ ꯈꯨꯔꯝꯕ ꯍꯧꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯁꯨ ꯄ꯭ꯔꯞ ꯊꯣꯛꯇꯨꯅ ꯃꯍꯥꯛ ꯑꯁꯤ ꯐꯥꯔꯦ꯫ ꯑꯁꯨꯝꯅ ꯐꯥꯕꯗ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯄꯥꯈꯠꯂꯤ꯫ ꯑꯩꯈꯣꯏꯅꯁꯨ ꯂꯩꯀꯥꯏꯁꯤꯗ ꯅꯍꯥꯟ ꯃꯈꯩ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯁꯤ ꯀꯩꯅꯣ ꯈꯔ ꯇꯥꯔꯛꯂꯤꯕꯁꯤ ꯅꯪꯅ ꯑꯣꯏꯔꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅꯁꯨ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯄꯔꯦꯡꯁꯤꯡ ꯑꯗꯨꯅ ꯑꯗꯨꯝ ꯍꯦꯛ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯏꯕ ꯁꯥꯖꯧꯅꯁꯨ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯋꯥ ꯂꯥꯎꯕꯤꯒꯅꯨ, ꯂꯥꯏ ꯁꯥꯟꯅꯕꯁꯤ ꯑꯩ ꯐꯖꯅ ꯃꯇꯤꯛ ꯆꯥꯅ ꯂꯣꯏꯁꯤꯟꯖꯔꯒꯦ ꯍꯥꯏꯗꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯈꯣꯏꯅꯁꯨ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝ ꯈꯪꯍꯟꯒꯗꯕꯅꯤ, ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛ ꯃꯌꯥꯝ ꯑꯁꯤ ꯂꯩꯀꯥꯏ ꯁꯔꯥ ꯁꯟꯕ ꯃꯈꯩ ꯈꯪꯍꯟꯒꯗꯕꯅꯤ ꯍꯥꯏꯔꯒ ꯑꯩꯈꯣꯏꯁꯤ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯄꯣꯁ ꯈꯤꯡꯂꯒ ꯂꯣꯏꯅ ꯍꯧꯗꯣꯛꯂꯤ꯫ ꯚꯨꯠ ꯁꯥꯟꯅꯕ ꯐꯥꯔꯦ, ꯈꯣꯡꯅꯥꯡ ꯃꯈꯣꯡꯗ ꯚꯨꯠ ꯁꯥꯟꯅꯕ ꯐꯥꯔꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯁꯤ ꯋꯥ ꯂꯥꯎꯗꯨꯅ ꯀꯧꯊꯣꯛꯂꯤ꯫ ꯑꯁꯨꯝꯅ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯁꯤꯗ ꯂꯥꯏ ꯁꯥꯟꯅꯔꯝꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯈꯨꯗꯛ ꯑꯗꯨꯗ ꯐꯍꯜꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯁꯨ ꯂꯩꯀꯥꯏꯁꯤꯗꯒꯤ ꯅꯣꯡꯉꯥꯜꯂꯛꯂꯕ ꯃꯇꯝꯗ ꯂꯩꯀꯥꯏꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯇꯥꯟꯊꯣꯛꯈ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯂꯞ ꯄꯨꯟꯅ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯂꯣꯏꯅ ꯇꯥꯟꯊꯣꯛꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯈꯣꯡꯅꯥꯡ ꯑꯁꯤꯗ ꯇꯧꯔꯝꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯦꯛ ꯇꯧꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯂꯝꯕꯤ ꯄꯥꯛꯊꯣꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨ ꯑꯃꯠꯇꯁꯨ ꯂꯩꯇ꯭ꯔꯦ꯫ ꯈꯣꯡꯅꯥꯡ ꯑꯗꯨ ꯂꯝꯕꯤ ꯄꯥꯛꯊꯣꯛꯄꯗꯁꯨ ꯐꯨꯛꯇꯣꯛꯇꯨꯅ ꯃꯥꯡꯍꯟꯈ꯭ꯔꯕꯅꯤ꯫ ꯈꯣꯡꯅꯥꯡ ꯐꯨꯛꯇꯣꯛꯄ ꯃꯇꯝꯗꯁꯨ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯀꯩꯅꯣ ꯈꯔ ꯈꯣꯏꯔꯝꯈꯤ꯫ ꯈꯣꯡꯅꯥꯡ ꯐꯨꯛꯇꯣꯛꯄꯗꯁꯨ ꯑꯍꯤꯡ ꯑꯃꯗꯤ ꯑꯩꯈꯣꯏꯁꯤ ꯌꯥꯝꯅ ꯋꯥꯅ ꯂꯦꯟꯈꯤꯕꯅꯤ꯫ ꯈꯣꯡꯅꯥꯡ ꯐꯨꯛꯇꯣꯛꯈꯤꯕ ꯖꯒꯥꯁꯤ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯑꯩꯈꯣꯏꯁꯤ ꯌꯥꯝꯅ ꯋꯥꯅ ꯂꯦꯟꯈꯤꯕꯅꯤ꯫ ꯃꯐꯝ ꯖꯒꯥꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃꯗꯨꯝ ꯂꯩꯕꯒꯨꯝꯅ ꯁꯞꯇ꯭ꯔ ꯈꯔ ꯇꯧꯏ꯫ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔꯅ ꯂꯥꯎꯕ ꯈꯣꯡꯕ ꯇꯧꯗꯨꯅ ꯈꯣꯡꯅꯥꯡ ꯂꯩꯔꯤꯕ ꯃꯥꯏꯀꯩꯁꯣꯝꯁꯤ ꯁꯞꯇ꯭ꯔ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯟꯅ ꯇꯧꯔꯛꯂꯒ ꯑꯩꯈꯣꯏꯁꯤ ꯌꯥꯝꯅ ꯋꯥꯅ ꯂꯦꯟꯈꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄꯗꯤ ꯑꯃꯠꯇ ꯇꯧꯔꯛꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯈꯣꯡꯅꯥꯡ ꯑꯁꯤ ꯐꯨꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯁꯤ ꯊꯥ ꯈꯔꯒꯤ ꯃꯇꯨꯡꯗ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯅꯨꯡꯉꯥꯏꯅ ꯏꯪꯅ ꯆꯤꯛꯅ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯃꯠꯇ ꯇꯧꯈꯤꯗ꯭ꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯅꯨꯡꯉꯥꯏꯕꯤꯔꯕꯗꯤ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ꯫ ꯑꯗꯨꯒ ꯑꯃꯅ ꯑꯗꯣꯝꯒꯤ ꯏꯁꯥꯗ ꯑꯁꯦꯡꯕ ꯊꯣꯛꯄ ꯋꯥꯔꯤꯁꯤꯡ ꯂꯩꯕꯤꯔꯒꯗꯤ ꯑꯩꯈꯣꯏꯅ ꯄꯤꯊꯣꯛꯆꯔꯤꯕ WhatsApp ꯅꯝꯕꯔ ꯑꯁꯤꯗ ꯊꯥꯕꯤꯔꯛꯅꯕ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯐꯔꯦ ꯃꯌꯥꯝ, ꯑꯗꯨꯗꯤ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯔꯁꯤ꯫ ꯏꯃꯥ ꯂꯩꯕꯥꯛꯅ ꯌꯥꯏꯐꯔꯦ꯫